Johonna iba afaba wapau manga suba saruk. Adugi matungda Jewsingi dharmagi chakhangba ama thokpada Jisusu Jerusalemda chalami. Jerusalemda yaugi thong haina kaunaba adugi manakta Hebrew londa Bethesda kauba hojang manga leiba pukri ama leirami. Mafam aduda mitangba khongtekpa khongkhut sithabana chingba anaba kayarom leirami. Maramdi karigumba matamda Prabhuna tharakpa sargadut aduna ising adu lenghalli. Ising adu lenghankraba matungda pukri aduda ihan hana chongthaba kanagumba midu karigumba lainana naba oirabasu hekta phaba maramna makhoina ising lenglakpa ngaiduna leirami. Sahi kuntra nipal chupna naduna leiraklaba nupa ama maduda leirami. Mahakna mafam aduda hibliba adu Jisuna ure. Aduga mahak yamna kuina naduna leiraklabani haiba khangladuna Jisuna mangonda hairai. Nang anaba phaningbra? Anaba aduna hai ibungo ising lengba matamda aibu pukrida thadabinaba aigidi kanasu leijade. Aina chongthage hotnaringaida mina hekta khanki. Jisuna mangonda hairai. Haugatlo nangi hipnafam laukhattuna chatlu. Nupadu khudak adumaktada pungpha pharaduna magi hipnafamdu laukhatlaga chatlami. Madu pothaba numit oirami. Anaba phakraba nupa aduda Jewsingna hairai. Ngasidi pothaba numitni. Aikoigi channabi matung ina nangna hipnafam puriba adu tauhaide. Mahakna khumlai. Aibu fahanbiba mahak aduna nangi hipnafam laukhatlaga chatlu haina aingonda hai. Makhoina hai nangi hipnafam laukhatlaga chatlu haiba mi adu kanano. Anaba fakraba nupa aduna mahak adu kanano khanglamde maramdi mafam aduda mi yamna leirami. Aduga Jisudi narolda tumina leithokirami. Adugi matungda Jisuna mahakpu ishorningna sangda thengnaduna mangonda hai. Yengo nahak fare pap amuk hanna taururaganu natrabadi adudagi hena phattaba nathakta taraba yai. Nupa aduna mahak Jisuni haiba Jewsingda taktoklami. Maram aduna pothaba numitta anaba phahanbagidamak Jewsingna Jisubu awafamda tahannaba sarosinaba haurami. Jisuna makhoida khumlai. Haujik fauba ipa ibungona thabak tauri. Aishu ibungogumna suribani. Jewsingna ibungobu hatnanaba amukka sarosinarami. Maramdi pothaba numitpu thugaibata nattana Ishorbu mahaki mapa kauduna mahak masamakka Ishorga manahalle. Jisuna makhoida khumlai. Aina nakhoida achumba hairibani. Migi machanupa aduna masagi ningba matung ina karishu tauba ngamde. Mapana tauba uba aduta mahakna taubani. Mapana taubagumna machanupa aduna su tawi. Mapana machanupa adubu nungsi. Mahakna tauba khudingmak mangonda khanghalli. Nakhoina hena ngaknanaba asidagi hena chawba thabak mahakna mangonda utpirakkani. Mapana asibasingbu haugatpiduna hinghanba adugumna machanupa adunasu mahakna hinghaningba khudingmakpu hinghalli. Mapa aduna kana amattabu wayende. Wayanba adudi machanupa aduda sinakre. Maramdi mi pumnamakna mapa adubu ikai khumnaba adugumna machanupa basu ikai khumnanabani. Kanagumbana machanupa adubu ikai khumnadrabadi mahakpu thabirakpa mapa adubu ikai khumnadabani. Aina nakhoida achumba hairibani. Kanagumbana aigi wa taraga aibu thabirakpa ibungo mahakpu thajarabadi lomba naidana hingba phangle. Mahakti wayanbada yauraroi. Asibadagi ahingbada lanthokkrabani. Aina nakhoida achumba hairibani matamdu thunglakadaure. Haujiksu thunglare. Asibasingna migi machanupa adugi khonjel taba matamda atabasingdu hingani. Mapa aduda hingba leibagumna mahakna machanupa basu ahingba leinaba pibire.
ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯃꯔꯝꯅ ꯋꯥꯌꯦꯟꯕ ꯉꯝꯅꯅꯕ ꯃꯇꯤꯛ ꯄꯤꯕꯤꯔꯦ꯫ ꯃꯁꯤꯗ ꯉꯛꯄ ꯇꯧꯒꯅꯨ, ꯑꯁꯤꯕ ꯄꯨꯝꯅꯃꯛꯅ ꯏꯕꯨꯡꯉꯣꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯗꯕ ꯃꯇꯝ ꯂꯥꯛꯀꯗꯧꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯣꯡꯐꯝꯗꯒꯤ ꯊꯣꯔꯛꯀꯅꯤ꯫ ꯑꯐꯕ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯍꯤꯡꯕ ꯐꯪꯅꯅꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯅꯤ, ꯐꯠꯇꯕ ꯇꯧꯕꯁꯤꯡ ꯑꯗꯨꯗꯤ ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯐꯪꯅꯅꯕ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯋꯥꯌꯦꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯌꯦꯜꯁꯨ ꯑꯆꯨꯝꯕꯅꯤ, ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯅꯤꯡꯕꯇ ꯅꯠꯇꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨꯇ ꯑꯩꯅ ꯇꯧꯏ꯫ ꯏꯁꯥꯃꯛꯀꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯁꯥꯈꯤꯗꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯤꯕ ꯁꯥꯈꯤꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯖꯣꯍꯟꯒꯤ ꯃꯐꯝꯗ ꯅꯈꯣꯏꯅ ꯃꯤ ꯊꯥꯔꯨꯔꯦ, ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯈꯤ ꯄꯤꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯁꯥꯈꯤꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯇꯣꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕ ꯌꯥꯅꯕ ꯑꯩꯅ ꯃꯗꯨ ꯍꯥꯏꯕꯅꯤ꯫ ꯖꯣꯍꯟꯗꯤ ꯃꯩꯔꯤ ꯊꯛꯂꯤꯕ ꯌꯥꯝꯅ ꯉꯥꯟꯕ ꯊꯥꯎꯃꯩꯒꯨꯝꯕꯅꯤ, ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯉꯥꯜꯗ ꯉꯥꯏꯍꯥꯛꯇꯪ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯦꯟꯕ ꯄꯥꯝꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯣꯍꯟꯅ ꯄꯤꯕ ꯁꯥꯈꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯁꯥꯈꯤ ꯄꯤꯕ ꯑꯩꯒꯤ ꯂꯩ꯫ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯁꯨꯕ ꯂꯣꯏꯁꯤꯟꯅꯕ ꯄꯤꯕꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯄꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤꯅꯤ꯫ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥ ꯑꯗꯨꯃꯛꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯕꯤꯔꯦ꯫ ꯅꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯏꯕꯨꯡꯉꯣꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯤ, ꯃꯥꯒꯤ ꯁꯛꯁꯨ ꯎꯗ꯭ꯔꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯑꯩ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯊꯥꯖꯗꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯋꯥꯁꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯇꯦ꯫ ꯏꯁꯣꯔꯒꯤ ꯁꯥꯁꯇ꯭ꯔ ꯑꯗꯨ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯅꯩꯅꯩ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯂꯩ ꯍꯥꯏꯕ ꯅꯈꯣꯏꯅ ꯊꯥꯖꯩ꯫ ꯃꯗꯨ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯕꯤꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕ ꯐꯪꯅꯅꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯅꯤꯡꯗꯦ꯫ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯊꯥꯒꯠꯄ ꯊꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯪꯏ, ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯕꯨ ꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯄꯥꯒꯤ ꯃꯥꯡꯗ ꯑꯩꯅ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕు ꯂꯧꯁꯤꯟꯗꯦ꯫ ꯃꯁꯥꯒꯤ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏꯅ ꯃꯥꯕꯨ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯁꯦꯡꯕ ꯏꯁꯣꯔꯗꯒꯤ ꯊꯥꯒꯠꯄ ꯐꯪꯒꯦ ꯇꯥꯟꯅꯗꯨꯅ ꯅꯈꯣꯏꯅ ꯁꯦꯟ ꯊꯥꯒꯠꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯔꯒ ꯀꯔꯝꯅ ꯅꯈꯣꯏꯅ ꯊꯥꯖꯕ ꯉꯝꯒꯗꯒꯦ? ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯔꯥꯜ ꯁꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯒꯅꯨ꯫ ꯅꯈꯣꯏꯕꯨ ꯅꯔꯥꯜ ꯁꯤꯒꯗꯧꯕ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯑꯥꯁꯥ ꯆꯥꯎꯅ ꯇꯧꯖꯔꯤꯕ ꯃꯣꯖꯦꯁ ꯑꯗꯨꯅꯤ꯫ ꯅꯈꯣꯏꯅ ꯃꯣꯖꯦꯁꯄꯨ ꯊꯥꯖꯔꯕꯗꯤ ꯑꯩꯕꯨꯁꯨ ꯊꯥꯖꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ ꯑꯗꯨ ꯑꯩꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯍꯥꯛꯅ ꯏꯔꯝꯕꯗꯨ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯋꯥ ꯊꯥꯖꯕ ꯉꯝꯒꯅꯤ?